من الشيطان الرجيم. بسم الله الرحمن الرحيم. وقالوا لن تمسنا النار إلا أياما معدودة قل أتخذتم عند الله عهدا فلن يخلف الله عهده أم تقولون على الله ما لا تعلمون بلى من كسب سيئة وأحاطت به خطيئته فأولئك أصحاب النار هم فيها خالدون والذين آمنوا وعملوا الصالحات أولئك أصحاب الجنة هم فيها خالدون وإذ أخذنا ميثاق بني إسرائيل لا تعبدون إلا الله وبالوالدين إحسانا وذي القربى واليتامى والمساكين وقولوا للناس حسنا وأقيموا الصلاة وآتوا الزكاة ثم توليتم إلا قليلا منكم وأنتم معرضون وإذ أخذنا ميثاقكم لا تسفكون دماءكم ولا تخرجون أنفسكم من دياركم ثم أقررتم وأنتم تشهدون ثم أنتم هؤلاء تقتلون أنفسكم وتخرجون فريقا منكم من ديارهم تظاهرون عليهم بالإثم والعدوان وإن يأتوكم أسارى تفادوهم وهو محرم عليكم إخراجهم أفتؤمنون ببعض الكتاب وتكفرون ببعض فما جزاء من يفعل ذلك منكم إلا خزي في الحياة الدنيا ويوم القيامة يردون إلى أشد العذاب وما الله بغافل عما تعملون أولئك الذين اشتروا الحياة الدنيا بالآخرة فلا يخفف عنهم العذاب ولا هم ينصرون. असी तवदो से सूरा अल-बकरा के नंबर 80 दगी मरफू दगी ने होइना कइदौ हेदो ए मथकी द्रै हौसे आया अमनी गो रब्बि इश्रह लि सदरी व यस्सिर लि अमरी वहलुल उक़दतम मिन लिसानी यफ़क़हू क़ौली रब्बि ज़िदनी इल्मा सुब्हानका ला इल्मा लना इल्ला मा 'अल्लमतना इन्नका अंतल अलीमुल हकीम अऊज़ु बिल्लाहि मिनश शैतानिर रजीम आयत नंबर 70 आयत है खिबदो मयक चत्तबसिंगी मतंगदा मखोय करिसु खंगजदे मयक चत्तबसिंगदो ओय हंजनिंगबा अपामबदा लुपचबा नत्तना अदुगा भाबना सागतपा सिना मयक चत्तबा उम्मी जाहिल सिंगी मतंगदा एमदा खंगदा बांगबु अदुदगी अमना अवा मैसालांगनी मखोयदो लाइरिकतो मखुन ऐरगा अल्लाह की दैने हाइजिन बकांगु अदुगा ममन खजिकता सिनदो इबा अल्लाह की आयत तो सिनरगा कारबार तौबा कांगु सिना मोर भी एखोय कांगु दा हायरेदना मखोय दो हायरे दुई मखादा हायरे इसे मखोय ना हायबा होजकी मखोय सिंगसे सिना हायबा कइदो मोय दसु सोकलो एखोय बुमैना सुमना गिया ककनबो नुमित खरा खक नत्तना हायना तो अखोय हानदे हायसु हाय यहूदीन सिंसु हायरमी
ꯏꯁꯥꯏꯝ ꯈꯣꯏꯁꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯆꯪꯉꯨꯔꯁꯨ ꯊꯣꯛꯂꯛꯀꯅꯦꯅ ꯀꯜꯃꯥꯕꯨ ꯁꯣꯜꯂꯗꯤꯅ ꯌꯍꯨꯗꯤꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗ ꯏꯁꯥꯏꯁꯨ ꯍꯥꯏꯔꯝꯃꯤ ꯀꯨꯔꯥꯟꯗ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯅ ꯀꯨꯔꯥꯟꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯃꯇꯝ ꯈꯔ ꯀꯩꯗꯧꯔ ꯁꯖꯥꯗꯨ ꯀꯩꯗꯧꯔ ꯃꯇꯨꯡꯗ ꯇꯥꯔꯛꯀꯅꯦꯅ ꯂꯣꯏꯔꯒ ꯍꯥꯏꯌꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯑꯜꯂꯥꯗꯒꯤ ꯀꯔꯥꯔ ꯑꯃ ꯂꯧꯔꯕ꯭ꯔꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯔ ꯑꯜꯂꯥꯒ ꯇꯧꯅꯕ ꯀꯔꯥꯔ ꯑꯃ ꯋꯥꯁꯛꯄꯗ ꯂꯩꯅꯔꯕ꯭ꯔꯥ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯃꯔꯝꯗꯤ ꯑꯜꯂꯥꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯊꯨꯒꯥꯏꯗꯦ ꯃꯥꯒꯤ ꯀꯔꯥꯔ ꯑꯜꯂꯥꯅ ꯋꯥꯗꯥ ꯇꯧꯕ ꯀꯔꯥꯔ ꯇꯧꯕꯁꯦ ꯀꯩꯗꯧꯉꯩꯗ ꯊꯨꯒꯥꯏꯗꯦꯕ ꯅꯠꯇ꯭ꯔꯒ नखोयना अल्लाह की मतंग दा नखोयना खंग दा बवा अमा हाइजिल्लिब्रा सिदा मैम खन थबे आखरे मैम अतोपा इखोयना हांदै सिजिनरकबा अस मादी अदु फलाना अमल दो तौरदी सही हुमद्रा के गुना को ए सही हुमफु की मपुनसि जुपै गुना को ए हौखि बैसो लाकदबसु अजुदगी जन्नत की हिंगे ये हज तरे लक चतपै सवा फंगे ये सुंबा वादा तौरिसि वादाम नत्रसि से अल्लाह ना सुंबा ओइदबा पोछि एखोयना हांदै हाइंदल लाइबसि अल्लाह ना हाइदबा पोछि से भाई हाइरोइदम अल्लाह का हाइनब लैब्रा बसि हाइरि मिसिं मागा अल्लाह का हाइनब लैब्रा गुमर ओहेलने माइ गुनासि चामथोअनी सि दौरदी कोखरनी अनागरा आयात थेंगनब्रा अल्लाह ना हाइब लैब्रा नंग गुनासि तो कोफिरनी आई बखर अमल खरबु तरादी कलमा मुश्किलाती आइने से जनता मनी ना अल्लाह ना हायरब्रा हाइरब्रा अदि हाइबनती हाइबने बसि हंगसी अदुना अल्लाह ना हाइदबा पोरम दहता ओइदबा वादादि अल्लाह दे तौदे हाइदा पोरम दे हाइरोदम सेक्शन गदम होय कनागुमना फत्तबा लंगसिनजरबा अदुगा मागी मपा नम्माबु थच्चिनख्रबा मखोइदुनि मैदा लगिदबा सिंगदो मखोइदु मदुगे मनुंगदा तवा तहुदन कुतरदी सिंको रोमो दो बोदी तस्वदन ताने तो हरबा दो बोदी परे नतरन दो ताने नतरगा नखोइना कराइनो मखोइदु मदुगे मनुंगदा मतम चुप्पा लैरगदबनी असai matam khara laironi haibudu matam chuppa laigane Allah na hairiya adubu thajaba sing aduga afaba thabak sing tauba sing di jannatta laigadabani makoi maduda laijargadabani matam chuppa thajabda nataba afaba thabak so tawrakadaba amale salihat tawrakadaba afaba thabak sing ha जनता तुम नहीं ने उधर रो मा कलमा सोमना ने जनता का कलमा उसको दिन नो मन तर दिन नो दिसोय दिन जनता मा लाकनी एन हाय बसी हाय न द्रो आंदेगी हदीस भी और ने याव बने बा दुआ अदु हदीस याव दु आर्थ अमले सो अदु मैं आर्थ लौना बना अदु वादी सी आया से का एदी करिनो आमनु हाय मत व आमिलु सालिहा से कुरान की मनुंग आमनु गोलो ना आमिलु सालिहा कर दिया हो अदुने कलमासी सोल करते यारो कराय दे कलमास सोल मतुंग मान हादि को करार मफै दो अदु करार दु की मतुंग ना पंतो कदम ना कदम अदुने तरबी अमल याव दु यारो कलमास सोल के नमाज सोलनु पत्र के उरा लो दो कलमा दु कम कान रहे तो वाता उधर तो वाता उधर और तो उधर अदु को कने हारी दना फिर के नतम गए अदुने तरन तो वाता उधर अदु के दर्दी अदु जानकार है आमनु आमिलु सालिहात के अर्थ से दुना मखादम का लाना दलील हैदि संदोना तागे करमैना nga kadam haibde khoi bhab tanaba ningsingu aikhoina haidi allah na wasak laukhibadu israeli macha singdagi asumna sinnaraduna karmai wasak lauki moina moidage du sikhan thagadame lat kanu gana amatabu sumna ge allah bunatana si israeli macha singsi ahle kitab tani hairisi ahle kitab tani ekoida parman piraga ahle kitab ki du ningsing halaga ekoida allah na ayasi hairisi Allah khakta la lo ba Allah na tabalat kanu amadi luna tau namana napanama mari mata amasung mapa lai jadraba angang sing amasung anang basingbu aduga hayu mi singda fajabawa aduga namaz pukhatlu amasung zakat piyu mari sarada so tara dhaji adutane sida kalma khak solaga jana chakani haibudu purok kak pai dalil so ma phange sida makoi da kara laukhri mi si singsi
nama napa nama napa na luna tau napa nama itaat tau ba se haibi in ba haiba natra ita to wai ji wo hai bin ba hai ni adu ita to wai de quran da hai ji ma par hai bin ba hai de ma pa bu lu to hai sigi si artha me khoi na hai na hai bi lu hai ba hai na artha han be ya ma te hai bi in ba di hai bi in ba na le kre mai man hai bo adu aso ababor di ni da matro hatta bor di ka illo hai ba du hatta bor so man hai bi illo hai na te hai bi illo hai ba haiba itaat tau ba haibi in ba si din gi matang da Allah amasung rasul khakta gi ne ba islam da leiri si kana gumang bi leite ba atai da di afaba tau ba ihsan ima ipa gi afaba tau ba ma si mana phatta ba hai sijina su aina afaba na mi sina phatta ba sina su aina afaba na adu kana gum ba amagi haibi in ba ya de din gi matang ima ipa gi su haibi illo na ayan ama fo yaw de afaba tau haiba ne ba makhoi da afaba tau haiba haiba in gadab di Allah amasung rasul khakta gi ne siam mun khang da hai ri si karam hon da hai ne bege hai da na namara pa na hai ri bawa do sai ki khala par di illo nu ai da quran de yaw du bo hoi ne wana do na ne ba na pa hai bi lo na kun tham dri si na pa hai bi in da daga lai te ba sai ta haiba in be si adune in har si din gi matang da Allah amasung rasul khak ki ne ba quran de phang si mai pa na horar to or horar ngadro mai pa na du du to har gi taw udam natro tawudam din gi natte na taw ro dro do natti si aduna adu gi natti ye adu afaba taw da yaw khre afaba taw hai islam gi matang da haiba ne ki matang do illa ro ya da chum na de di adu di afaba taw da yaw khre abu ya ko to lun to har lun taw hai dur yaw khre adu hai khre lun thaina to ro man hai bi lo dro mana mama ima ipa sina ne phatta bana ka lang thago phatta ba position na adu da su macha du di afabana pa khum pi dauri ye wala to di huma wa sahibuhuma fi dunya ma'rufa aina hai ri sidi hai bi in basi karam matul hai bi in gede gen hai da shariki khilaf ho japa na shirk to bagi wa hum badi to we wa hum da namana pa do namma ba do bodi wala to di huma mohoina hai to suwil ilunu adu bo दुनिया ददी मखोगा लून चाना लेनो काफी होता है तुम्हारे पास दीन इस्लाम की मतंग द कनागुंबा अमगी हाइब इन बगी याव देवा लाम सुंग रसूल नतन adu bi yaw dre ne adu gi natab da di du hai ju naman pan ha di shet kadam nat dinda jaw hoine natab natra ga di afaba taw har si से के दमरे कहीं नो कोई afaba taw हाइब दु द पुन घरे पुन सा na wen ha du won na bam jaw वो न बनते न लव दो न law ba na te na wen hai bu won na अल्लाह से रसूल हाय भी लो अतिउल्लाह अतिउर है हाय सिकारी है नो अल्लाह से रसूल हाय भी लो हाय तरा वो अदु मन तो बम फम दे नो ना पर हाय दो तरी क्यों ने बदो हाय अतई ददी शरीयत सोलक दबा दीन इस्लाम द सोलक दबा ने इमा इपा की अहल मन की कैरवे लेकाई की चनरो चत्त म्याम मोचिंदन यावरे बा दीन इस्लाम द सोक दबा अदुगी दु पॉइंट दु व्यू तवरगन ऐन हायरी सी इस्लाम सिदा कुरान सिदा कनागुम बाम की हाइब इन बिया देवा ओनली अल्लाह हम रसूल की नतना कि मता है वाम सारा का पी अम नुसी रे बरु पास सांग पास ma pa do adu lo ru ma do adu lo an hai adu illo hai kan ma lo ring lo do adu illo pa adu ni da har do adra afaba to basidi la ma thoro wala asu phataba lang mem thaga asu pa ra udi phatta na to sim hon de ba ma sil afaba tar su adu ma pham da ma nu sin ru pi do lo do ba tha do pa si phara oi de ba lâu bận dài này adudagi nakhoina namai laithokhi hojiki karar singje moida lawra matungda Allah khakta la lo mari mata namana palu na tau laijidra bangang sing anang basingbu aduga hayumi singda phajabawa se hoide subai hai bandreba mi duna phatta phai ne phatam no khumna bal takatan ngai nari mi sigi phajabawa si mi khudi makta ne ba ahlan mama ampa mi duna nangwanda phatam na tawra su afabana pa khum biyo si yawram ne uranda phongna sigi si
ꯁꯤꯒꯤꯁꯤꯅꯦꯕ ꯀꯔꯥꯔ ꯂꯧꯔꯤꯁꯤ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯅꯃꯥꯏ ꯂꯩꯊꯣꯛꯈꯤ ꯁꯨꯞꯅꯒꯤ ꯅꯈꯣꯏ ꯈꯔ ꯅꯠꯇꯅ ꯅꯈꯣꯏ ꯑꯣꯏꯔꯛꯈꯤ ꯇꯨꯡꯍꯜꯂꯛꯈꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯂꯧꯔꯤꯕ ꯀꯔꯤꯁꯤꯗꯒꯤ ꯀꯔꯥꯔꯁꯤꯗꯒꯤ ꯇꯨꯡꯍꯜꯂꯛꯈꯤꯑꯕ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤ ꯋꯥꯁꯛ ꯂꯧꯈꯤꯕꯗꯨ ꯑꯁꯨꯝꯅ ꯏ ꯇꯥꯅꯒꯅꯨ ꯈꯠꯅꯒꯅꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯃꯅ ꯑꯃꯒꯤ ꯑꯃꯗꯤ ꯇꯥꯟꯊꯣꯛꯅꯒꯅꯨ ꯅꯈꯣꯏꯅ ꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯅꯀꯩꯗꯒꯤ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯃꯗꯨ ꯌꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯅꯈꯣꯏꯅ ꯁꯥꯈꯤꯅꯤ ꯁꯤꯁꯨ ꯀꯔꯥꯔ ꯂꯧꯈꯤꯕꯅꯤ ꯑꯃꯅ ꯇꯥꯟꯊꯣꯛꯅꯕꯤꯅꯤ ꯆꯠꯅꯔꯤꯁꯤ ꯃꯣꯍꯜꯂꯥ ꯇꯥꯟꯊꯣꯛꯅꯕꯤ ꯃꯣꯍꯜꯂꯥ ꯈꯥꯏꯗꯣꯛꯅꯕꯤ ꯁꯤꯅꯤ ꯆꯠꯅꯔꯤꯁꯤ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯑꯣꯏꯈꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯅꯈꯣꯏꯅ ꯁꯦꯜ ꯍꯥꯠꯅꯕ ꯑꯃꯗꯤ ꯇꯥꯟꯊꯣꯛꯄꯤꯕ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯇꯦꯡꯁꯨ ꯄꯥꯡꯁꯤꯟꯅꯔꯤꯃꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯃꯥꯗꯤ ꯍꯟꯊꯕꯅꯤ ꯃꯥꯗꯤ ꯑꯗꯨꯅꯤ ꯁꯥꯒꯩ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯐꯠꯇꯕꯅꯤ ꯑꯥꯗꯩ ꯍꯣꯡꯉꯛꯄꯅꯤ ꯇꯥꯟꯊꯣꯛꯅꯔꯤꯃꯤ ꯄꯥꯞ ꯂꯪꯁꯟꯕꯗ ꯑꯃꯁꯨꯡ ꯌꯦꯡꯊꯤꯅꯕꯗ ꯄꯥꯞ ꯂꯪꯁꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯌꯦꯡꯊꯤꯅꯕꯗꯁꯨ ꯃꯇꯦꯡꯁꯨ ꯄꯥꯡꯁꯤꯟꯅꯃꯤꯗꯨꯁꯨ ꯌꯥꯎꯔꯤꯃꯤꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯟꯐꯥꯁꯤꯡ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏꯅ ꯊꯥꯗꯣꯛꯃꯟ ꯂꯧꯈꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯥꯛꯄꯗꯨ ꯊꯥꯗꯣꯛꯃꯟ ꯁꯣꯝꯒ ꯂꯧꯔꯤꯕ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯅꯈꯣꯏꯗ ꯊꯤꯡꯈ꯭ꯔꯕꯁꯨ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯆꯦꯠ ꯑꯃꯕꯨꯅ ꯊꯥꯖꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯆꯦꯠ ꯈꯔꯕꯨꯅ ꯊꯥꯖꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯩꯁꯥ ꯂꯧꯅꯔ ꯑꯣꯟꯊꯣꯛꯑꯗꯤ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯂꯩꯔꯦ ꯂꯥꯏꯔꯤꯛꯇ ꯑꯗꯨꯗꯨꯅ ꯌꯥꯕ ꯑꯗꯒꯤ ꯅꯥꯀꯜ ꯑꯃꯅ ꯁꯣꯝꯗ ꯇꯥꯟꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅ ꯍꯔꯥꯝꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯆꯦꯠ ꯑꯃꯅ ꯌꯥꯕ ꯃꯆꯦꯠ ꯑꯃꯅ ꯌꯥꯗꯕ ꯑꯗꯨꯅ ꯀꯔꯤ ꯐꯪꯐꯝ ꯊꯣꯛꯄꯒꯦ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯃꯗꯨ ꯇꯧꯕꯁꯤꯡꯗꯨꯅ ꯃꯃꯥꯏ ꯈꯨꯕ ꯅꯠꯇꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯃꯃꯥꯏ ꯈꯨꯅꯦꯕꯁꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯌꯥꯠ ꯃꯆꯦꯠ ꯑꯣꯔꯗꯔ ꯑꯃꯅ ꯌꯥꯕ ꯑꯣꯔꯗꯔ ꯑꯃꯅ ꯆꯠꯇꯕ ꯃꯃꯥꯏ ꯈꯨꯕ ꯆꯣꯞꯄ ꯅꯠꯇꯅ ꯀꯔꯤꯅꯣ ꯐꯪꯐꯝꯁꯤ ꯃꯣꯏꯒꯤ ꯇꯥꯟꯊꯣꯛꯅꯕꯁꯦ ꯁꯤꯒꯤꯁꯤ ꯗꯨꯅꯤꯌꯥꯗꯁꯨ ꯆꯣꯞꯀꯗꯧꯕ ꯈꯨꯕ ꯂꯥꯛꯀꯅꯤ ꯑꯥꯈꯤꯔꯇꯗꯤ ꯈꯨꯗꯕ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯕꯨ ꯍꯣꯏꯖꯤꯟꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯗꯟꯗꯤꯗ ꯑꯜꯂꯥꯍꯅ ꯈꯪꯗꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯐꯩꯌꯦꯅ ꯈꯜꯂꯒ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯑꯗꯨꯅ ꯁꯥꯡꯅ ꯈꯪꯉꯤꯃꯦꯕ ꯑꯗꯣ ꯑꯜꯂꯥꯍꯅ ꯈꯪꯗꯕ ꯉꯁꯥꯏꯗꯩ ꯆꯠꯊꯔꯤꯁꯦ ꯑꯍ꯭ꯂꯦ ꯀꯤꯇꯥꯕ ꯂꯥꯏꯔꯤꯛ ꯐꯪꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯗꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯗꯨꯅ ꯂꯩꯁꯤꯟꯖꯔꯤꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯑꯥꯈꯤꯔꯠꯀꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤ ꯇꯥꯏꯕꯪꯁꯤꯒꯤ ꯉꯝꯅꯕꯅꯦꯕ ꯃꯥꯅ ꯇꯥꯟꯅꯔꯤꯗꯨ ꯂꯥꯏꯔꯤꯛꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯌꯥꯠ ꯈꯔ ꯑꯃꯅ ꯁꯤꯖꯤꯟꯅꯕ ꯈꯔ ꯑꯃꯅ ꯂꯧꯗꯕ ꯃꯥꯏ ꯀꯥꯟꯅꯕꯗꯨ ꯂꯧꯕ ꯑꯗꯨꯅ ꯌꯥꯡꯍꯟꯕꯤꯔꯣꯏ ꯃꯈꯣꯏꯗ ꯗꯟꯗꯤꯗꯨ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯣꯏ ꯍꯧꯖꯤꯛꯀꯤ ꯀꯂꯤꯃꯥ ꯁꯣꯜꯂꯒ ꯑꯌꯥꯠ ꯃꯆꯦꯠ ꯑꯃ ꯏꯃꯥꯟ ꯄꯣꯔꯛꯑꯒ ꯑꯁꯗꯨ ꯑꯜꯂꯥꯍꯁꯨ ꯁꯣꯜꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔ ꯃꯆꯦꯠ ꯑꯃꯗꯤ ꯃꯥꯅ ꯌꯥꯗꯗꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯤꯗꯨ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯥꯗ ꯑꯃꯨꯛꯀ ꯅꯕꯤꯒꯤ ꯁꯤꯐꯥꯠ ꯊꯤꯒꯗꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯇꯦꯡ ꯄꯥꯡꯅ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯤꯈꯤꯕꯅꯤ ꯃꯨꯁꯥꯗ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯏꯟꯅꯍꯟꯈꯤꯕꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯔꯁꯨꯜꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯔꯤꯌꯝꯒꯤ ꯃꯆꯥꯅꯤꯄꯥ ꯏꯁꯥꯗ ꯗꯂꯤꯜꯁꯤꯡ ꯑꯗꯨꯒ ꯁꯧꯒꯠꯍꯟꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯐꯔꯤꯁꯇꯥ ꯖꯤꯕ꯭ꯔꯤꯜꯅ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯔꯁꯨꯜ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯗ ꯅꯈꯣꯏꯅ ꯄꯥꯝꯖꯗꯕꯗꯨ ꯄꯨꯔꯒ ꯅꯈꯣꯏꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯈꯤ ꯔꯁꯨꯜ ꯈꯔꯕꯨꯅ ꯅꯈꯣꯏꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯒ ꯈꯔꯕꯨꯅ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯤꯕ ꯀꯥꯏꯗꯥ ꯀꯥꯅꯨꯟ ꯃꯌꯥꯝ ꯅꯤꯀꯥ ꯇꯂꯥꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯂꯧꯅ ꯌꯣꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯃꯔꯤ ꯃꯇꯥ ꯂꯩꯅ ꯈꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯤꯕ ꯀꯥꯅꯨꯟꯗꯣ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯑꯌꯥꯠ ꯑꯃ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛꯁꯨ ꯀꯨꯔꯥꯟꯗ ꯑꯃ ꯊꯦꯡꯅꯔꯨꯔꯣꯅꯦ ꯆꯠꯄ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯥꯗꯦꯕ ꯑꯗꯨ ꯍꯨꯟꯗꯣꯛꯑꯦꯕ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯩꯁ ꯍꯥꯟꯅꯗꯒꯤ ꯇꯧꯔꯁꯤ ꯁꯤꯁꯨ ꯌꯥꯔꯤꯃꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯪꯅ ꯑꯗꯨꯝ ꯁꯨꯞꯆꯠ ꯆꯠꯇꯦꯕ ꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯁꯥꯞ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯅ ꯊꯥꯖꯗꯕꯗꯨꯒꯤ ꯃꯔꯝꯅ ꯑꯗꯨꯅ ꯈꯖꯤꯛ ꯈꯛꯇ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕꯗꯨ ꯁꯤꯒꯤ ꯑꯥꯔꯊꯁꯤ ꯊꯨꯡꯖꯀꯅꯨ ꯁꯤ ꯑꯥꯔꯊꯁꯤ ꯀꯥꯂꯨ ꯀꯨꯂꯨꯕꯅ ꯒꯨꯜ ꯐꯥꯔꯤꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯃꯣꯏꯗꯤ ꯃꯈꯣꯡ ꯈꯨꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯡ ꯈꯨꯝꯃꯤꯁꯦ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯍꯥꯏꯗꯤ ꯑꯝꯇ ꯆꯠꯀꯗꯝꯇꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯈꯪꯉꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯗꯝ ꯏꯄꯥ ꯏꯄꯨ ꯇꯧꯔꯗꯝ ꯑꯅꯧꯕ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯦꯅ ꯍꯥꯏꯅꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯈꯪꯉꯦ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯕꯅꯤ ꯏꯁꯔꯥꯏꯜ ꯍꯥꯏꯔꯝꯃꯤꯁꯨ ꯈꯪꯉꯦꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯈꯪꯉꯦꯕ ꯑꯗꯨꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯃꯈꯨꯝ ꯈꯨꯝꯃꯩꯗꯣ ꯃꯈꯨꯝ ꯈꯨꯝꯕ ꯅꯠꯇꯦꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯀꯔꯝꯕꯅ ꯑꯜꯂꯥꯍꯅꯅꯦꯕ ꯑꯜꯂꯥꯍꯅ ꯂꯥꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ ꯑꯥꯌꯠꯇ ꯊꯥꯖꯈꯤꯗꯕꯗꯣ ꯅꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯆꯨꯝꯕ ꯊꯥꯖꯕ ꯌꯥꯕ ꯄꯣꯠꯇ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗꯕ ꯂꯧꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯈꯤꯗꯕꯗꯨ ꯀꯨꯏꯅ ꯂꯧꯔꯛꯇꯗ ꯂꯩꯕ ꯑꯗꯨ ꯃꯔꯝꯗꯅ ꯌꯨꯗꯤꯜꯂꯨꯕꯤ ꯀꯁꯤꯔ ꯃꯣꯏ ꯌꯥꯗꯤꯕꯤ ꯀꯁꯤꯔ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯇꯧꯕꯅꯦꯕ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯁꯥꯞ ꯇꯧꯕꯅꯦꯕ ꯃꯈꯣꯏ ꯃꯊꯛꯇ ꯃꯈꯣꯏ ꯃꯀꯨꯝꯅꯦ ꯂꯧꯖꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯐꯥꯎ ꯆꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯆꯪꯍꯟꯗ꯭ꯔꯤꯗꯣ ꯑꯜꯂꯥꯍꯅ ꯆꯪꯍꯟꯗ꯭ꯔꯤꯃꯦ ꯃꯀꯨꯝ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯂꯥꯟꯅꯅꯦ ꯁꯤꯗ ꯈꯟꯊꯕ ꯌꯥꯕ ꯁꯥꯞꯅ ꯑꯜꯂꯥꯍꯅ ꯕꯗꯋꯥ ꯇꯧꯈ꯭ꯔꯕꯅꯦ ꯃꯃꯩꯁꯤꯗ ꯄꯣꯏꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯈꯖꯤꯛ ꯈꯛꯇ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕꯗꯣ ꯊꯥꯖꯁꯤ ꯈꯔ ꯈꯔ ꯁꯤꯗ ꯑꯜꯂꯥꯍꯅ ꯑꯇꯣꯞꯄ ꯑꯌꯥꯠꯇ ꯍꯥꯏꯔꯤꯗꯅ ꯑꯜꯂꯥꯍꯕꯨ ꯀꯤꯐꯝ ꯊꯣꯛꯄꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯤꯌꯣꯅ ꯑꯗꯨꯗ ꯏꯃꯥꯟ ꯃꯄꯨꯡ ꯐꯥꯕ ꯃꯨꯁꯂꯤꯝ ꯑꯣꯏꯅꯁꯨ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯄꯨꯝ ꯑꯣꯏꯅ ꯁꯤꯗ ꯃꯤ ꯑꯜꯂꯥꯍꯅ ꯈꯖꯤꯛ ꯈꯛꯇꯅꯦ ꯍꯥꯏꯔꯤ ꯏꯃꯥꯟꯁꯤꯅ ꯍꯣꯏ ꯊꯥꯖꯔꯤꯁꯤ ꯏꯃꯥꯟꯁꯤ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯌꯥꯏ ꯃꯌꯥꯝ ꯑꯣꯏꯁꯨ ꯃꯤ ꯌꯥꯏ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯃꯥꯟꯗꯤ ꯌꯥꯎꯔꯝꯒꯅꯦꯕ ꯈꯔ ꯈꯖꯤꯛ ꯔꯁꯨꯜꯅꯁꯨ ꯍꯥꯏꯗꯅ ꯍꯗꯤꯁꯇ ꯏꯃꯥꯟꯁꯤ ꯍꯟꯊꯕ 30 ꯍꯦꯟꯅ ꯂꯩ ꯃꯈꯜ ꯂꯩꯌꯦꯅ ꯍꯪꯒꯠ ꯍꯟꯊꯕ ꯊꯥꯛꯁꯤ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯊꯥꯊꯕ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯇꯪꯈꯥꯏ ꯊꯥꯖꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯃꯈꯜ ꯂꯝꯕꯤꯗ ꯑꯗꯨ ꯗꯟꯗꯤꯗꯤ ꯐꯪꯒꯗꯧꯔꯤꯁꯤꯅꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯊꯦꯡꯒꯥꯏꯗꯅ ꯇꯨꯒꯗꯕ ꯅꯠꯇ꯭ꯔꯒꯅ ꯇꯤꯡꯈꯪ ꯑꯣꯏꯔꯁꯨ ꯀꯩ ꯑꯣꯏꯔꯁꯨ ꯂꯝꯕꯤꯗꯒꯤ ꯀꯔꯝ ꯄꯣꯠ ꯑꯃ ꯊꯩꯗꯣꯛꯑꯝꯕꯁꯦ ꯁꯤꯁꯨ ꯏꯃꯥꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯅ ꯍꯥꯏꯗꯤ ꯔꯁꯨꯜꯅ ꯍꯥꯏꯔꯤ ꯏꯃꯥꯟ 30 ꯍꯥꯏꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗꯗꯤ ꯁꯤ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯗ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯗꯒꯤ ꯗꯨꯕꯤꯜꯂꯥꯍꯅ ꯍꯥꯏꯔꯒ ꯈꯔ ꯈꯖꯤꯛ ꯊꯥꯖꯗꯨꯅ ꯑꯣꯏꯕ ꯌꯥꯝꯗꯦ ꯆꯞ ꯆꯥꯅ ꯏꯃꯥꯟꯒꯤ ꯋꯥꯐꯝ ꯃꯈꯩꯁꯦ ꯃꯆꯦꯠ ꯃꯔꯥ ꯃꯈꯩꯁꯦ ꯂꯣꯏꯅ ꯊꯥꯖꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛꯇꯨ ꯍꯥꯏꯗꯤ ꯀꯨꯔꯥꯟꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯗꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯁꯧꯒꯠꯇꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕꯗꯨ ꯍꯥꯟꯅꯅ ꯃꯈꯣꯏꯅ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯦꯁꯨ ꯁꯧꯒꯠꯂꯤꯕ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯃꯗꯨꯕు ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕꯗꯨ ꯃꯈꯣꯏꯅ ꯃꯗꯨꯗ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯁꯥꯞꯅꯤ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯇꯣꯞꯄ ꯍꯥꯟꯗꯩ ꯄꯥꯗꯅ ꯂꯥꯏꯔꯤꯛꯇꯤ ꯁꯣꯛꯎꯗꯦꯕ ꯐꯖꯥꯏꯜ ꯄꯥꯔꯤ ꯀꯔꯤ ꯑꯃ ꯚꯦꯁꯇꯤ ꯖꯦꯕꯔ ꯄꯥꯔꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯗꯨꯋꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯑꯕ ꯗꯨꯋꯥꯁꯨ ꯇꯝꯃꯤ ꯆꯤꯟꯐꯥꯁꯨ ꯄꯨꯔꯤꯑꯕ ꯍꯦ ꯑꯜꯂꯥꯍꯕꯨ ꯅꯥꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯒꯤꯁꯨ ꯃꯊꯛꯇ ꯅꯥꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯀꯣꯛꯄꯤꯌꯨꯅ ꯑꯗꯨꯕꯨ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯃ ꯂꯥꯛꯄꯗ ꯃꯥꯅ ꯌꯥꯔꯤꯕ ꯀꯨꯔꯥꯟꯗꯣ ꯑꯆꯨꯝꯕꯅꯤ ꯁꯤ ꯀꯨꯔꯥꯟꯁꯦꯅꯁꯨ ꯊꯥꯖꯔꯤꯕ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯌꯥꯗꯦꯕ ꯑꯌꯥꯠꯇꯨ ꯁꯤꯗ ꯃꯈꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯊꯥꯖꯔꯝꯕꯗꯨ ꯂꯥꯛꯄꯅ ꯍꯥꯏꯔꯤꯁꯦ ꯅꯕꯤꯗꯨ ꯂꯥꯛꯄ ꯅꯕꯤꯗꯨꯅ ꯀꯨꯔꯥꯟ ꯄꯨꯔꯛꯄꯗꯨꯅꯦꯕ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯗꯨꯋꯥ ꯇꯧꯔꯝꯃꯤ ꯃꯥꯏ ꯄꯥꯛꯅꯕ ꯗꯨꯋꯥ ꯇꯧꯔꯝꯃꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯨꯐꯥꯔꯁꯤꯡꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯥꯊꯤꯅ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯕꯅꯤ ꯏꯁꯔꯥꯏꯜꯒꯤ ꯀꯥꯡꯕꯨ ꯅꯁꯔꯥꯅꯤꯁꯤꯡꯗꯨ ꯋꯥꯔꯤꯕ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯀꯨꯐꯥꯔꯁꯤꯡꯅ ꯑꯔꯕꯀꯤ ꯃꯤꯁꯤꯡ ꯀꯥꯐꯤꯔ ꯑꯣꯏꯔꯝꯕꯁꯤꯡꯗꯨꯕꯨ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯕꯗꯣ ꯃꯗꯨꯅ ꯌꯥꯝꯅ ꯅꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯂꯥꯛꯍꯟꯕꯤꯔꯕꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯟꯅꯗꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯀꯣꯟ ꯂꯥꯛꯑꯀꯥꯟꯗꯗꯤ ꯆꯨꯝꯕꯗꯣ ꯂꯥꯛꯑꯁꯤ ꯆꯨꯝꯃꯦꯅ ꯈꯪꯉꯀꯥꯟꯗ ꯃꯈꯣꯏꯅ ꯏꯟꯀꯥꯔ ꯅꯠꯇꯦ ꯏꯟꯀꯥꯔ ꯍꯦꯛꯇ ꯌꯥꯗꯦ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨ ꯁꯤ ꯀꯥꯐꯤꯔꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯨꯅꯦꯕ ꯁꯤ ꯑꯌꯥꯁꯤꯗ ꯇꯥꯛꯏꯁꯤ ꯀꯔꯝꯍꯥꯏꯅ ꯃꯤꯁꯤ ꯏꯟꯀꯥꯔ ꯇꯧꯕ ꯀꯥꯐꯤꯔ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯤ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯀꯔꯤꯁꯤ ꯃꯆꯥ ꯃꯤ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝ ꯒꯔꯛꯇ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨ ꯃꯥꯏ ꯃꯆꯥꯅꯦꯕ ꯈꯪꯕꯗꯨꯃꯥꯏꯅ ꯃꯁꯛ ꯈꯪꯉꯤ ꯅꯕꯤ ꯑꯁꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯗꯨꯋꯥ ꯇꯧꯔꯝꯕ ꯅꯕꯤꯗꯣ ꯑꯗꯨꯒꯤ ꯅꯕꯤꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯀꯨꯔꯥꯟꯗ ꯁꯤꯗ ꯁꯦꯐꯨꯜ ꯌꯥꯎꯔꯤ ꯁꯤ ꯐꯖ ꯇꯧꯔꯁꯤ ꯉꯁꯤ ꯁꯤ ꯐꯖ ꯇꯧꯔꯁꯤꯔꯥ ꯁꯗaqallahu alazim ꯑꯥꯌat ꯅꯝꯕꯔ 89 ꯐꯥꯎ